Tokai Lairamba BJP के MLA सिंह पुनः Unakhre हानगी CM Biren Amuk हना CM Oirakpa Yana Laire English ingani kunithoi da pangthokiba taranithoi suba Manipur Legislative Assembly gi mikhalda sit kuntranithoi fangduna absolute majority oikraba BJP na State Minister Biren bu amuk hana State Minister ohen kraba matungda BJP MLA singe manungda chauna nakpak tanarakpadagi khangaudana CM N.Biren mahaki famdagi resign tauki N.Biren na hek resign taukibaga Manipur Assembly suspended animation thamduna President rule chalairaga laki President rule thamlabasu BJP manungi wathokti loiba laikide Biren bu yadaba descendant MLA sing punsilaga Biren na taba miyoy ama bu CM oihanduna Manipur popular government ama semnaba kana taksilaga laki MLA kunmathoina sahi tawraga Bharat ki Prime Minister Narendra Modi da pisinki wakhal manaba BJP ama disatminariba MLA singi masing kuntramathoi sunaba honaraga popular government ama semlaga ni haina BJP MLA singi maraktagi media singda phongdongnarakpasu laiki maraksida center dagi BJP North East ki coordinator su oriba BJP ki spokesperson Sambit Patra Imphal da laktuna hanagi State Minister N.Biren Speaker T. Hai Satyabrata MLA Khamchan Manipur Governor Ajay Kumar Bahala unabada natana Churchanpur amadi Kangpokpi da chatuna BJP ki Kuki MLA sing unaki madugi matungda Imphal Hotel da BJP amadi mahaka chatminariba tongan political party singi MLA sing chu unaduna makhoi gi oiba wakhalon launaki tawbatabu Sambit Patra na Manipur da laklamba adu haudi Kuki amadi maitei ani gi marakta lairiba classes asibu Santainaba amadi National Highway singda free movement oina chatpa yanabagi damakta wari sanaba lakpani haina MLA khara na media da phongdokpa leki adubo Sambit Patra na Imphal dagi hankraba matung BJP MLA singi manungda tonganba political change ama lakpaga loinana MLA sing punsinaba honaraki Madugi matung tarakpada senior BJP MLA nipan unaduna wari sanarba matung ngarang pangthokiba paugi mifam amada BJP ke MLA sing puna punsinduna anawba lengak ama stemnaba thorang tawre haina phongdokre press na phangba awangba thaki paugi source amana hairibana hauji lairiba Manipur gi oiba rajniti gi tangta da phibam asida kariguma president rule asdi lakthoklaga miyangi mihuna sema popular government ama lakpa taragadi hanagi chief minister N.Biren bu amuk hana chief minister Oirakpa Yai habasini source asina makata na hairibana BJP ke central leaders singna BJP MLA singi manungda lairiba Yanadaba amadi chayetnaba sing asti khudakta toklaga popular government ama sengadabani Manipur Assembly bu animated suspension thamlagli basti ngarang me 13 da tha ahuma pungphakre kariguma president rule asina makha chatharakpa taragadi tangai fadana assembly dissolve tawraga president rule leigadabani president rule makha tana chatharakpa taragadi Englishing ani kuntaret ki anganba sarukta pangthokadariba 16 suba Manipur Vidhan Sabha mikhalda BJP tora turakpa yabagi phibam lakpadagi tangai fadana BJP lengang natraga BJP na lusingba lengak ama stenaba thorang tarakpani hairi Tangkul Nagalong na Kuki Village Tipsing Kauduna Sirilili Festival da Akaiba Piba Yaba Makalamata gi thabak chathaba yaroi haikre Thasi gi kundagi hauduna kunmari fawa pangthokadariba Sirilili Festival da Akaiba Piba Yaba hiram amata gi thabak amata chathaba yaroi haina Tangkul Nagalong na Ukhrul District ki manung chanbada khunda laita duna lairiba Kuki Khulsingi Village Tipsing Kauduna phangkiba mifam da akanba Wapham thangkre Thasi gi 13 da Kuki Jo Village Volunteer Intern Zona Ukhrul District da pangthokadariba Sirilili Festival da tampakta khunda laita duna lairiba mitai miyam na Kuki khul amadi Kuki gi lairiba territory sing fauduna saruk yaba yaroi haina social media da thadurakiba Wapham aduka mari leinana yaningdaba phongdoktuna ngasi phangkiba mifam aduda saruk yakiba Tangkul Nagalong gi president Swarda Basumna Pause asiga telephone gi khuthangda wari sanaduna phongdorakpada kamjong amadi Ukhrul District hairiba mafam asi Tangkul Nagalong na Konba jurisdiction amani thasegi mapanda Sirilili Festival gamari leinana phangkiba mifam amada Tangkul Nagalong na Konba jurisdiction singda leiriba miyoisina kariguma makal amatagi anti social oiba thabak chathaduna festival asida akaiba pirabadi maduda tholakpa apapatagi fal masana pujagadabani haina warep laukhiba leikrabani maram aduna ngarang pangthokiba mifam aduda Kuki Village mangagi chipsing kauduna makal amatagi yaikhai tingaibagi thabak thoram amata Tangkul Nagalong na Konba jurisdiction da chathaba yaroi haina akanba Wapham thamki haina phongdongnaragli mahangna makhatan hai festival asibu yawba lakpa miyamna mipainingai oide state force amadi Tangkul Nagalong na akanba section tharang lakhonaba sem chare maitai haiba leite puruk khudingma ki miyoi tingna pangthokadoriba festival asida singnaba amata leitana saruk yaduna festival asibu mapung phan biu haina so mahangna leibak miyamda appeal toragli
KCP Taibanganba Group na Wapham Khara Thamlagli Kanglaipa Communist Party KCP Taibanganba Group ki Publicity Secretary Khongnang Thaba Maitena Thadoropa Chirol amada Wapham Khara Thamlagli Chirol asina hai nupi bo awangwa thakta thambada maming leiramba iramdang Kanglaipa ase ngasidi nupi angang bu lungmaida haplaga yonba posak amagum khanba migi masing nongma nomagi hengalagle haina lawba yare Masigi mathakta nupi oibe kayana su masana nana fajaba phizol chachilaga ke mauduna mayumdagi sinpham ama chatpa kumna thoraktuna natabalisa chatuna sel tanaba honabagi chang nongma nomagi hengalagli haiba operation on eradication of public enemy KCP Taibanganba group na thijinbada mayek chengna khangbangamle leibak miyangi lusingba amadi lawmaker ni haina miyamna di ikai khumnaduna honorable phawba kauduna makhogi asoba phida thaduna ikai khumnariba Miyangi su mihut oiriba kayana lamdama segi nupi angang kaya bu masa yanaraga natraga nupi angang lalon itik tawduna sel tanaba mioi kharagi khutangda sel kharana mantiknaraga nupi oibi kaya bu namda namtheknabagi evidence oiba yaba video clip message sing oina amadi audio kaya miyamna loop asida sinarakpadagi loop ki custody da hodik leire karigumba astigumba thabak thoram ting asida hakthengna chenariba amasong yauriba mioi singna masa na thabak thoram ting asi khudakta leptaba taragadi hariba video clip message sing amadi audio sing asi press media gi khuthangda lebak miyamda yohalaglagani chahi aniga tha ani makai mapung phajilaglaba lebaki conflicts asi loisinaba honabada maru oina lengakta yauriba amadi miyang mihusing asina Kok chungsin minabagi mahuta asiguma lamchat naidaba thabak thawong chingda mai onsinduna leibana maram oiraga hodik miyamna mayok nariba awaba amadi irang achi laksinba ngamdabani haibada hainmanba thokloi iramdam Kanglaipak asida khundariba kanglupuru khudimangna operation on eradication of public enemy KCP Taibanganba group ta wakalakpa leibaki oiba thabak thoram pumba Luki mahut sinjeraga Kanglaipak asida khundaminariba Kanglaicha khudimaki pukning penaba amadi ningba thunganaba honaduna ngasi fawba lagli loinana Kanglai khunai asigi aronba amadi aphongba yengnaba singbu maru fangna muthanabagi pandamda loop asina sengkiba operation team asina ahing nungthil khaiduna loilam chansinbiraba leibak amagi manungda khudol oina fangba lengaka pangkha oiraba amadi mihul khaktamak leiriba Khangen pamiyongna wana hingbaga pangkhak oire manana leire haiba yaraba misa miyangi asumba kholausing amadi wakasingbu lup asina lumna lawduna ngasi fawba lagli senjau paiba inakaira khunba singna iramdam Kanglaipak asida sunomduna hingjariba miyamda yengliba mityengbu namkhaiduna manaba amadi ningtamba khunai amagi damakta honajariba asi miyamna thauna pangal hapiragadi oithokloi maram aduna iramdam Kanglaipak asigi puwari amadi chana kanglo nupi angangbu awangba thakta thangatuna laiwaikraba ipa ipusingna thambirambani haiba taragasu masibu khongoinariba mioi khudok khara asina chathariba aranba thawongching asi lupna masada hariba video clip message amadi audio sing adu loop asida leina traga leite haiba khanganjaba oina yoholagani karigumba hariba thodok asida chenariba elected members sing natraga mioi singna sanglaba numit mangani gi manungda masa lupta amung hana tawroi haibagi thajaba pirakpa ngamdaba taragadi Kanglai khunai asida khundaminariba miyamda press media gi khutangda video message amadi audio sing asi khusinaragani loinana masa ga chanaba chairak phanganaba loop achina thawrang lokhatlagani haina phongdoragdi UP Police na Pakistan sagot pa world ching social media da post aruba mioi kontra pare Uttar Pradesh Police na makhada na Pakistan sagot pa mioi kaya thigatuna chatharak pa thabak singi manung channa mafam adugi tongan ba district tarani pandagi mioi kontra pare haina police ki pauna phongdoragli Khongthang sing asi operation sindurgi matungda oirakpa ngaktani maram aduna anti India amasung Pakistan sagot pa world ching phongdokluba mioi sing adu phakibani haina makhadaragli Police ki maigedagi social media da Gorakhpurda mioi nimpu rom pokhaibada sire haina thagaluba account amagi mioi gi mathakta legal action paikhatba hokre